ꯃꯌꯥꯝꯕꯨ ꯔꯃꯨꯛꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀꯕꯣꯛꯀꯤ ꯅꯣꯡ꯫ ꯂꯧꯕꯤꯔꯁꯤ ꯀꯕꯣꯛꯀꯤ ꯅꯣꯡ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯣ ꯀꯩꯊꯦꯜꯗ ꯀꯕꯣꯛ ꯌꯣꯟꯖꯔꯒ ꯖꯕꯤꯀꯥ ꯑꯣꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯄꯪꯕꯁꯤ ꯑꯃꯨꯛ ꯃꯥꯒ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯈꯩ ꯄꯪꯉꯤ꯫ ꯃꯃꯥꯅ ꯍꯩꯁꯤꯡꯅꯕ ꯍꯥꯏꯗꯨꯅ ꯇꯥꯛꯄꯁꯤ ꯀꯔꯤꯗ ꯑꯃꯨꯛ ꯍꯥꯏꯔꯨꯒꯅꯤ? ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯇꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯇꯥꯛꯄꯒ ꯀꯥꯎꯕꯅ ꯍꯦꯜꯂꯤ꯫ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒꯨꯝꯕꯅꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯆꯥ ꯑꯄꯪꯕꯒꯤ ꯈꯟꯕꯗ ꯃꯇꯝ ꯄꯨꯝꯕꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯈꯤꯗꯦ꯫ ꯑꯋꯥꯕꯒꯤ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯈꯤ꯫ ꯅꯣꯡꯃꯗꯤ ꯑꯄꯪ ꯑꯁꯤꯅ ꯃꯃꯥꯗ ꯇꯥꯛꯂꯝꯗꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯟꯒꯦ ꯈꯟꯗꯗꯨꯅ ꯄꯪꯆꯠꯇ ꯆꯠꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯣꯏꯗꯨꯅ ꯊꯦꯡꯂꯕꯅꯤ ꯍꯥꯏꯕ ꯑꯄꯪꯗꯨ ꯈꯪꯗꯦ꯫ ꯂꯝꯕꯤꯗ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯔꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯍꯨꯔꯥꯟꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯇꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯁꯒꯨꯟ ꯇꯧꯈ꯭ꯔꯦ꯫ ꯃꯤ ꯑꯃ ꯆꯪꯕ ꯌꯥꯔꯕ ꯑꯗꯨꯗ ꯑꯄꯪꯗ ꯄꯣꯠ ꯍꯣꯟꯗꯣꯛꯎ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯄꯪꯅ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯃꯅꯨꯡꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥ ꯄꯨꯊꯣꯔꯛꯇꯨꯅ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡꯅ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯇꯥꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯕꯣꯔꯥ ꯑꯆꯧꯕ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯡꯅ ꯆꯠꯅꯕꯒꯤ ꯏꯪꯒꯤꯠ ꯇꯧꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯄꯪꯅ ꯅꯤꯡꯊꯧꯒꯤ ꯐꯨꯔꯤꯠ ꯑꯗꯣ ꯐꯪꯗꯨꯅ ꯂꯤꯠꯁꯤꯜꯂꯦ, ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯍꯨꯔꯥꯟꯕꯁꯤꯡꯅ ꯑꯄꯪꯗ ꯅꯤꯡꯊꯧꯒꯤ ꯐꯨꯔꯤꯠ ꯑꯗꯣ ꯂꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯀꯣꯅꯨꯡꯗꯒꯤ ꯐꯅ ꯂꯥꯞꯅ ꯆꯠꯂꯒ ꯃꯈꯣꯏ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯣ ꯕꯣꯔꯥꯗꯒꯤ ꯂꯧꯊꯣꯛꯂꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯄꯪꯒꯤ ꯁꯔꯨꯛꯇꯤ ꯅꯤꯡꯊꯧꯒꯤ ꯐꯨꯔꯤꯠ ꯑꯗꯣ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯗ ꯑꯄꯪꯗꯣ ꯑꯗꯨꯃꯛ ꯌꯥꯏ꯫ ꯃꯍꯥꯛꯅ ꯃꯃꯜ ꯌꯥꯝꯂꯕ ꯐꯨꯔꯤꯠ ꯑꯗꯣ ꯐꯪꯂꯦ ꯈꯟꯗꯨꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯄꯪꯅ ꯃꯃꯥ ꯎꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯔꯅꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯂꯥꯛꯏ꯫ ꯑꯁꯣꯝꯗꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯃꯆꯥ ꯍꯜꯂꯛꯇꯕꯒꯤ ꯀꯞꯇꯨꯅ ꯂꯦꯜꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯆꯥ ꯍꯜꯂꯛꯂꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯆꯥ ꯑꯄꯪꯅ ꯅꯤꯡꯊꯧꯒꯤ ꯐꯨꯔꯤꯠ ꯂꯤꯠꯇꯨꯅ ꯆꯪꯂꯛꯄ ꯎꯕꯗ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯁꯝꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯑꯄꯪꯕꯨ ꯃꯃꯥꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯒ ꯅꯪꯅ ꯂꯤꯠꯂꯛꯂꯤꯕ ꯐꯨꯔꯤꯠ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯔꯝꯅ ꯐꯪꯂꯛꯇꯨꯅ ꯄꯣꯔꯛꯄꯅꯣ? ꯃꯔꯝ ꯄꯨꯝꯕ ꯍꯪꯂꯝꯃꯤ꯫ ꯃꯆꯥ ꯄꯥꯈꯪꯅ ꯍꯨꯔꯥꯟꯕꯁꯤꯡꯒ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯒꯤ ꯃꯥꯕꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯍꯨꯔꯥꯟꯕ ꯆꯪꯂꯨꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯃꯥꯗ ꯃꯊꯪ ꯁꯤꯠꯅ ꯂꯤꯔꯛꯏ꯫ ꯑꯗꯨꯒ ꯏꯃꯥ, ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯂꯧꯍꯧꯔꯦ꯫ ꯅꯤꯡꯊꯤꯔꯕ ꯅꯤꯡꯊꯧꯒꯤ ꯐꯨꯔꯤꯠ ꯑꯁꯤ ꯑꯩꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯗꯨꯅ
ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯕꯗ ꯃꯃꯥꯅ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯍꯜꯂꯒ ꯃꯃꯥꯅ ꯂꯧꯁꯤꯜꯂꯦ꯫ ꯃꯆꯥ ꯑꯄꯪ ꯑꯗꯣ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯂꯛꯇ꯭ꯔꯕꯅ ꯇꯨꯝꯅꯤꯡꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯆꯥꯅ ꯇꯨꯝꯂꯤꯉꯩꯗ ꯐꯨꯔꯤꯠ ꯑꯗꯨꯒ ꯀꯣꯟꯅꯅ ꯌꯥꯎꯔꯤꯕ ꯁꯅꯥ ꯑꯃꯗꯤ ꯃꯨꯛꯇꯥꯒꯤ ꯂꯤꯛ ꯄꯔꯦꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯐꯝ ꯑꯃꯗ ꯀꯅꯥꯁꯨ ꯈꯪꯗꯅꯕ ꯆꯦꯠꯅ ꯂꯣꯠꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯗꯨꯅ ꯑꯄꯪꯅ ꯇꯨꯝꯂꯤꯉꯩꯗ ꯈꯪꯍꯟꯗꯅ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯋꯥꯈꯜ ꯇꯧꯔꯛꯏ, ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯐꯨꯔꯤꯠ ꯑꯗꯨ ꯊꯤꯕ ꯂꯥꯛꯄꯗ ꯃꯆꯥ ꯑꯄꯪꯒ ꯊꯦꯡꯅꯔꯕꯗꯤ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯈꯟꯕꯗ ꯄꯥꯏꯔꯠꯀꯤ ꯂꯧꯁꯤꯡ ꯂꯥꯛꯇꯨꯅ ꯀꯩꯊꯦꯜ ꯄꯣꯠꯐꯝꯗ ꯄꯨꯗꯨꯅ ꯌꯣꯟꯒꯗꯕ ꯀꯕꯣꯛ ꯂꯨꯊꯣꯡ ꯑꯃ ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯂꯒ ꯀꯕꯣꯛꯁꯤꯡꯗꯨ ꯂꯣꯏꯅ ꯆꯥꯏꯊꯣꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯃꯥꯅ ꯃꯆꯥ ꯑꯄꯪꯗ ꯀꯕꯣꯛꯀꯤ ꯅꯣꯡ ꯆꯨꯔꯦ, ꯆꯥꯍꯧꯔꯣ ꯍꯥꯏꯅ ꯍꯧꯗꯣꯛꯂꯦ꯫ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯨꯅ ꯑꯄꯪꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯕꯗ ꯁꯨꯃꯥꯡꯗ ꯇꯥꯔꯤꯕ ꯀꯕꯣꯛꯁꯤꯡ ꯑꯗꯣ ꯈꯨꯟꯗꯨꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯝꯃꯤ꯫ ꯑꯄꯪꯅ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯑꯋꯣꯏꯕꯃꯛ ꯀꯕꯣꯛꯀꯤ ꯅꯣꯡ ꯆꯨꯈꯤꯕ ꯖꯥꯠꯅꯤ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯐꯨꯔꯤꯠ ꯑꯗꯨ ꯃꯥꯡꯕ ꯌꯥꯗꯕꯅꯤꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯊꯤꯔꯨꯅꯕ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯔꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯊꯤꯗꯨꯅ ꯂꯥꯛꯄꯗ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯌꯨꯝ ꯌꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯂꯩꯀꯥꯏꯗ ꯐꯧ ꯂꯩꯕ ꯆꯠꯈꯤꯕꯅ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯑꯄꯪꯗ, ꯅꯤꯡꯊꯧꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯐꯨꯔꯤꯠ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ, ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯕ ꯇꯥꯔꯤ, ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯌꯥꯊꯪꯅꯤ ꯍꯥꯏꯔꯦ꯫ ꯑꯄꯪꯅ, ꯐꯨꯔꯤꯠ ꯑꯗꯨꯗꯤ ꯑꯩꯅ ꯍꯨꯔꯥꯜꯂꯛꯇꯨꯅ ꯏꯃꯥꯗ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯄꯪꯒꯤ ꯋꯥ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯑꯄꯪꯗ ꯀꯔꯤ ꯅꯨꯃꯤꯠꯇ ꯍꯨꯔꯥꯜꯂꯛꯄꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯑꯄꯪꯅ ꯀꯕꯣꯛꯅ ꯅꯣꯡ ꯆꯨꯕ ꯅꯨꯃꯤꯠꯇꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯑꯄꯪꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ, ꯍꯦ ꯑꯉꯥꯎꯕ, ꯀꯔꯝꯕ ꯍꯥꯛꯇꯛꯇ ꯀꯔꯤ ꯅꯨꯃꯤꯠꯇ ꯀꯕꯣꯛꯅ ꯅꯣꯡ ꯑꯣꯏꯅ ꯆꯨꯅꯕꯒꯦ? ꯑꯉꯥꯎꯕꯁꯤꯗꯤ ꯍꯥꯏꯅ ꯊꯤꯅ ꯆꯩꯔꯒ ꯍꯟꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯆꯠꯈ꯭ꯔꯒ ꯑꯄꯪꯅ, ꯑꯩꯅ ꯑꯆꯨꯝꯕ ꯍꯥꯏꯔꯕꯁꯨ ꯊꯥꯖꯗꯦ, ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯕ ꯍꯥꯏꯔꯒ ꯁꯤꯗ ꯅꯣꯛꯂꯤꯉꯩꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯐꯧ ꯁꯪꯕꯥꯏ ꯑꯃ ꯄꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯅ ꯅꯣꯛꯂꯤꯕꯗꯣ? ꯑꯄꯪꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯂꯥꯛꯂꯝꯕꯒꯤ ꯋꯥꯔꯤꯗꯨ ꯇꯝꯂꯦ꯫ ꯃꯃꯥ ꯑꯗꯣ ꯃꯆꯥꯅ ꯄꯪꯂꯤꯕꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯈꯤ, ꯑꯗꯨꯕꯨ ꯆꯤꯟꯕꯥꯟ ꯊꯣꯡꯗꯗꯤ ꯅꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯤꯡꯂꯕꯤ ꯃꯃꯥꯒꯤ ꯂꯧꯁꯤꯡꯗꯒꯤ ꯑꯄꯪ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯈꯤꯗꯦ꯫ ꯃꯃꯥꯅ ꯀꯅꯥ ꯇꯥꯍꯟꯗꯅ ꯑꯄꯪꯗ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯒꯨꯝꯕ ꯍꯨꯔꯥꯟꯕ ꯊꯕꯛ ꯑꯗꯣ ꯇꯧꯗꯅꯕ ꯃꯆꯥꯕꯨ ꯚꯥꯞ ꯇꯥꯅ ꯇꯥꯛꯄꯤꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯑꯃꯗꯤ ꯃꯨꯛꯇꯥ ꯂꯤꯛ ꯄꯔꯦꯡꯁꯤꯡꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯃꯃꯥ ꯃꯆꯥ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫
ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫